Hello mayam ngasi video sida amuka hanna taram noksari mayam ngasi video sida yamna nungaiba interesting oba facts khara mideng taminasi aikhogi gari gi tire sing asi ayamba matamda aikhoina highway singda natraga lambi aphabada kanna thori gi matamda pokhai gali masi kari maram gino mayam khangbibra international standard ki matungina gari gi tire amada hangadaba nungsit ki chang asi 25 psi khaktani adubu aikhogi leibaga sidadi gari gi average yamhannaba amadi fuel save taunabagi damak 30 to 35 psi gi nungsit hanjilli maram asina aikhoina highways da gari kana thaurakpada tayar adu sagalakpadagi manungi nungsit sing adu pressure gi chang yam khalakuna tayar pokhaire I maram asina mayamna gari da 25 psi dagi hena nungsit haloidabani अखोगी ताइबंग पान असिदा मियोइबा अखोइना थिजिनबा ngamdaba thabak thoram kaya ama leiri hairiba tamthiba thodoksinga asigi manungda France ki Burgundy city state ki Tonero city da chahi lising kaya gi mamangdagi second khudingi ising liter chahum tawduna tholagli ngasi phawbada masigi ising asi kadaidagi karamna tholagli bano haiduna khangba ngamdri masigi ising asibu Fosse Dione spring hairaga khangnei mayam petrol pump da changlaga thau hanba matamda aina piriba paisa sigi chapsaba thau halaklaba yatla kaina khanbiba yaubra masigi mayam da ai hidak amatang taksaramge mayam petrol pump da thau hanbiba matamda kaidaunungda 100 rupees 500 rupees 1000 rupees 1 liter 5 liter 10 liter full tank asigumba predictable number singda thau hanbigenu maramdi asigumlaba predictable number sing asi machine fix oihan khibasu yai amadi naha ki petrol leak na phangbasu yai maram maduna mayamna 100 rupees ki mahuta 110 rupees 500 ki mahuta 550 rupees 1 liter ki mafamda 1.25 liter 10 liter ki mahuta 12 liter or 13 liter gumba hanbiyu kana gumbi nupi amana kana gumba nupa amadagi kari pami mayam khangbibra ahanba asina luba nanba nangi cleanliness nangi dress nangi masamaya nangi khujin khuya kari kamai tawi haibasi makhoi notice tawi aduga ani suba asina par nangi perfume aduga ahum suba asina nangi maithungda tariba positive smile aduga mari suba asina nangi fitness manga suba asina the way of speaking haidi nangi wangang bagi style aduga taruk suba asina nahak asi good listener amara natraga natomta nasana ngangbadu chumi khanba mira hairiba quality mayam asi kanaguma nupi amana kanaguma nupa amada yengi mayam ngasi wari asidi mahakna angang oringaida family member tarukka loinana yamna pikpa phopna saba yum amada leirakpa nupi amani lairaba mapaga loinana mahakki angang oringagi pusi asi Mumbai gi signal amada layonduna lenki aduta sunatana mahak asi lairik tambabu phatti haina khanjaba society amada chaurakpa nupini adubu asigulaba awaba khudong chataba mayam asi leiduna su mahak kaidonungda ninghankhidi mahakna lairik tambabu mahakki khulai oina sijinaki amadi mahakki mama mapabu na mahaki motivation oina sijinaki maram maduna mahakna India gi top university singhi manungda ama oiriba JNU de admission phangki matungda su mahak asumasum tawduna mahaki selection University of California USA de admission phangki hairiba nupi asi chahi ku nipanta faribi Salita Malini mahakasi hojikti lairikti tamjaningba adubu khudong chabadi phangdaba mioi kaya gi inspiration oiri